ngarang thangmaiban hizam laikaida laisram dibya kobi masagi chahi kuncharom surabi maunaha ama laikhidabaga mari lainana semkiba JAC amadi imung manunggi miyoi yauna ngasi mihat adugi langla langjin atuba matamda putoktuna dandi pigadabani haina Imphal Police Station tamna thomjinkre laikhidrabi dibyagi mari mata amana phongdorapagi matung inna mahakki misi asi mihatina hatokpani haibagi jauna jingnaba laikhidrabi nupi asina mahakpu otpi naibire haina phone tawraktuna khanghalamba lei mahaki masada karigumba arumba posak amana phuba chaibagi dakphamgi footage phone da tharaki phuba chaibagi asokpa nangbaduna maram oiraga RIMS Hospital da laying lambagi report su lei amadi misi asi mahak masana sizaba nate mihathina hatokpani haina phongdorakli mihat asigi langla langjin athuba matamda puthoktuna dandi pigadabani natrabadi makhal makha kayagi khongjak makhatana changsinkhigani loinana asiba masasu lawroi amadi postmortem tawbasu yaroi haina makhatana phongdorakli ngasigi khongjak aduda divyagi misi judicial inquiry chathagadabani top domestic violence amadi misi asigi achumba wayel bichar chathau haibana chingba play card kaya su paiba thingnaki siriba angang se aigi di kuragi pasan inaw bi se angang su oiri aduga ma se yamna kana khamjaba mi suna de mayamna hono bi matugi yu pa ni haina pantabani masa ma su leirabani ma se yam thino ot nai bi re haiba se ma phone da tawki ma gi ado yum pa labani angang su leirabani na imungi family na khalisna macha duga magi family gi nipa ga pena da bagi wakhanda makoina dum khamjil la thabi bane ba angang sina di divorce tawjurage haina di yam kanna hajarama bane ba ado angang sina mangondo naibi ba to tawi ba magi masara dak lai ba fubi ba sai ba puri si jot na thabagi magi thai faidan sing si da dak lai ha ba ado mana RIMS hospital da mana laying lambagi su report lai ha ba khoida ado mana madudo na khoina aina lobi ba lakpiyo haibda lakri ba se aingonda sumaina fure haina mana footage to tharak pa ba video clip to ado duna hai global age haiba matam sa ayu sida phone to ba matam da phone sida nupi si phone se sungai pa khalak ta bane ado ma ni pa da phone to ba matam da ma ni pa na phone se ma paira kani hospitalize tawri haina hairaga akuna singna ba dei ba pham di yoksila kan da di ma thori ya la sire haina pau sa ha pa ado ga mayam na haibadi madu property like ado ko makoina angang sidi parents set pani khongau do ado ga puthorokana hani hangampa noina puthure masi assassinate to bani makoina lo na makoina plan tawraga makoina angang se kina phuti opi nai biraga matungda hatopi bani angang se aduna akhin hoje pamim se mihat pa se afaba jaga da lebi aro mihat pagi tandi sab sana angi thongda bibi ba si akoina pamjai si phangdi phawdi akoina makhal makha kya ge khoi satharakhini akoi angang se lau hiro aduga hoje postmortem to basu yaro